ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅꯔꯝꯃꯤ, ꯑꯃꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯔꯛꯄ ꯑꯁꯤꯅ ꯄꯥꯈꯪ ꯐꯥꯃꯤꯟꯅꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯨꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯍꯤꯛꯇꯣꯛꯇꯕ ꯃꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯆꯣꯗꯅ ꯅꯪꯕꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯊꯥꯖꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ꯫ ꯃꯁꯛꯄꯨ ꯊꯤꯔꯝꯂꯕꯁꯨ ꯐꯕꯨ ꯐꯖꯔꯝꯂꯁꯨ ꯑꯩ ꯅꯪꯒꯤ ꯋꯥ ꯂꯧꯒꯅꯤ, ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯂꯧꯔꯣꯏ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯑꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯆꯥꯌꯣꯝ ꯆꯦꯡꯖꯦꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯉꯛꯄ ꯐꯪꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯁꯑꯣꯡ ꯁꯥꯗꯥ, ꯃꯤꯇꯥ ꯅꯥꯇꯥ, ꯃꯈꯣꯛ ꯃꯈꯨꯠ, ꯃꯁꯝ ꯃꯅꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯈꯤꯗꯦ꯫ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯐꯠꯇꯕ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯣ ꯃꯔꯩꯕꯥꯛ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ, ꯂꯥꯏꯔꯝꯂꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯗꯒꯤ ꯍꯦꯜꯂꯤꯕꯤ ꯑꯁꯤꯕꯨ ꯏꯇꯥꯎꯅ ꯂꯧꯈꯤꯒꯗꯧꯕ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯇꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯑꯇꯤꯌꯥꯁꯦ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯒꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯗ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ" ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯎꯅꯔꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯇꯥꯎ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯀꯝꯗꯧꯍꯧꯕꯒꯦ?" ꯍꯪꯂꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯅꯤ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯤ, ꯉꯧꯖꯩ ꯍꯥꯏꯕꯇꯅꯤ ꯉꯗꯥꯏ ꯆꯝꯐꯨꯠ ꯍꯥꯏꯕꯗꯨꯅꯤ, ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯂꯤ, ꯃꯅꯥꯇꯣꯟ ꯏꯅꯝ ꯅꯝꯃꯤ, ꯃꯌꯥ ꯏꯆꯧ ꯆꯧꯏ, ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ, ꯃꯈꯣꯡ ꯃꯈꯨꯠ ꯇꯖꯥꯎ ꯇꯖꯥꯎ, ꯇꯁꯥꯡ ꯇꯁꯥꯡ, ꯊꯣꯠꯇꯦ, ꯃꯦꯡꯗꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯛꯅ ꯌꯥꯛꯅ ꯉꯥꯡꯏ, ꯃꯤꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯩ. ꯏꯇꯥꯎ, ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯈꯪꯗꯦ, ꯅꯪꯒꯤ ꯅꯃꯤꯠꯇꯨꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯄꯪꯐ ꯐꯖꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯣ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ, ꯃꯥꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯛꯅꯤꯡꯗꯦ"꯫ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯃꯥꯅ ꯅꯤꯡꯖꯔꯝꯕ ꯋꯥꯈꯜ, ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯁꯨ ꯎꯔꯛꯇ꯭ꯔꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ, ꯇꯤꯟ ꯀꯥꯡꯒꯨꯝ ꯇꯨꯀꯠꯆꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯗꯤ ꯇꯧꯅꯤ, ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ, ꯉꯝꯂꯣꯏ ꯌꯥꯔꯣꯏ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯅ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯙꯔꯃꯅꯤ ꯈꯟꯗꯨꯅ, ꯄꯥꯝꯗ ꯄꯥꯝꯗ, ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯂꯒꯦ ꯈꯟꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯗꯕ, ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯛꯇꯕꯁꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯛ ꯁꯨꯡꯌꯦꯡꯁꯨ ꯌꯦꯡꯂꯣꯏ, ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯉꯣꯏ, ꯍꯟꯅꯁꯨ ꯌꯦꯡꯂꯔꯣꯏ, ꯈꯔ ꯂꯩꯔꯒ ꯇꯟꯗꯅ ꯃꯌꯨꯝꯗ ꯃꯥꯏꯅ ꯆꯠꯆꯈ꯭ꯔꯁꯅꯤ, ꯂꯩꯅꯤꯡꯂꯒ ꯃꯇꯣꯝꯇ ꯄꯪꯂꯩꯗ ꯂꯩꯖꯁꯅꯨ, ꯃꯥꯅ ꯄꯨꯁꯤꯜꯂꯛꯄ ꯆꯥꯛ ꯏꯁꯤꯡ ꯍꯩ ꯔꯥꯁꯤꯡ ꯑꯩ ꯑꯃꯠꯇ ꯐꯥꯎꯕ ꯆꯥꯔꯔꯣꯏ, ꯋꯥꯁꯨ ꯉꯥꯡꯂꯔꯣꯏ,
ꯑꯁꯨꯝ ꯇꯧꯅ ꯊꯥ 2-3 ꯂꯦꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯄꯨ, ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ, ꯆꯥꯟꯕꯤꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯆꯠꯈ꯭ꯔꯕꯒꯦ? ꯃꯇꯧ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯊꯧꯋꯤꯟꯁꯤꯟ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ, ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯉꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯁꯨꯝꯅ ꯈꯜꯂꯤ, ꯃꯥꯅ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯁꯛ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯁꯛꯁꯤ ꯎꯍꯟꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏ ꯁꯥꯗꯨꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯊꯧꯒꯜꯂꯣꯏꯗꯤ ꯌꯥꯝꯕꯅꯤꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ, ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯣ ꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯁꯤ ꯅꯅꯥꯏ ꯑꯩꯁꯨ ꯊꯧꯒꯜ ꯌꯥꯎꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯤ, ꯐꯩ, ꯌꯥꯎ ꯀꯩꯗꯧꯕꯒꯦ, ꯅꯪꯕꯨ ꯈꯔ ꯈꯔ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯔꯝꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯂꯥꯛꯃꯤꯟꯅꯔꯝꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯄ ꯇꯥꯈꯤ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯥꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯤꯞꯊꯕꯗꯒꯤ ꯋꯥꯃꯟꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯇꯨꯝꯗꯅ ꯃꯥꯒꯤ ꯃꯕꯨꯡꯉꯣꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯅ ꯁꯨꯝ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯎꯅꯥ ꯑꯀꯪꯕꯅ ꯆꯤꯡꯕ ꯇꯥꯔꯛꯄ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯅꯥꯁꯤꯡꯗꯨ ꯍꯦꯛ ꯍꯦꯛ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯊꯥꯡꯈꯣꯛꯇꯒꯤ ꯊꯥꯡ ꯑꯗꯨ ナꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤꯗ ꯆꯥꯛ ꯂꯥꯎꯅ ꯌꯨꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯥꯃꯟꯈꯤꯕꯅ ꯑꯌꯣ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯎꯅꯥ ꯋꯥꯅ ꯑꯀꯪꯕ ꯇꯥꯔꯛꯄꯗ ꯏꯕꯨꯡꯉꯣꯒꯤ ꯇꯨꯝꯕ ꯀꯥꯏꯔꯒꯅꯤ ꯈꯟꯗꯨꯅ ꯊꯥꯡꯅ ꯎ ꯃꯁꯥ ꯀꯛꯂꯨꯕꯗ ꯃꯈꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯔꯛꯄꯗ ꯅꯅꯥꯏꯒꯤ ꯈꯣꯡꯗ ꯌꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯥꯃꯟꯈꯤꯕꯅ ꯈꯪꯍꯧꯗꯅ ꯂꯥꯎꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯕꯨ ꯇꯨꯝꯕ ꯀꯥꯏꯍꯟꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯑꯁꯣꯛꯄ ꯑꯁꯦ ꯑꯩ ꯐꯤ ꯄꯨꯟꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯣ ꯐꯤꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯀꯣꯅꯨꯡꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯒ ꯅꯨꯄꯥ ꯁꯥꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯐꯪꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯖꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯃꯨꯛ ꯍꯣꯡꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯟꯗꯛ ꯃꯨꯛꯀ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯀꯟꯅ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ, ꯑꯩꯍꯥꯛ ꯀꯥꯗ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯕ, ꯂꯣꯏꯅꯕꯤꯈꯤꯗꯕ ꯑꯩꯁꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛꯇ ꯇꯝꯕꯤꯔꯨꯆꯣ꯫ ꯃꯅꯥꯏ ꯑꯗꯨꯅ ꯃꯕꯦꯝꯃꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ꯫ ꯆꯨꯝꯃꯤ, ꯑꯩꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯤꯡꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯈꯤꯗꯕ, ꯃꯅꯥꯛꯇ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯪꯕꯤꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ
ꯑꯃꯨꯛꯇꯗꯤ ꯑꯩꯁꯦ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯒꯤ ꯑꯁꯣꯛꯄꯗ ꯄꯨꯟꯈꯤꯕ ꯐꯤ ꯁꯦꯒꯥꯏꯕꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯂꯅꯦ ꯑꯩꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕ ꯑꯗꯨꯕꯣ?" ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯖꯩ, "ꯃꯥꯅꯦ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ꯫ ꯅꯅꯥꯏꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯟꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗ ꯂꯥꯛꯂꯤ꯫ ꯃꯥꯅ ꯈꯟꯖꯔꯨꯕ ꯄꯨꯝꯕ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯀꯣꯟꯕꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯅꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯅꯤꯡꯂꯨꯗꯕ, ꯅꯪꯕꯨ ꯊꯑꯣꯏꯔꯨꯗꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯠꯇꯦꯗꯀꯣ ꯏꯇꯥꯎ ꯅꯪꯁꯦ, ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯅꯠꯇꯕ ꯋꯥ ꯇꯝꯁꯤꯟꯕ ꯑꯣꯏꯔꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯣ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯈꯤꯗ꯭ꯔꯦ, ꯂꯣꯏꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ, ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫